High School Living Certificate Examination English ngani kun mga gi ngasi ahan banumita Uchiwa High School da exam thaba maheiroi singna nattaba pambai sizinabada pukning thaugatuna khongban chellamba Manipur Police ke personal ama Democratic Students Alliance of Manipur Desam na Phaduna Police ta Sinnakhre aranba pambai sizinabada pukning thaugatpa maheiroi kharagi mama mapa singi mathakta Desam na wafum kaya thamlakle wakaichal da leiba maheiroi lupasigi head office ta pangthokpa pawgi mifom amada lupasigi Secretary General Nongthongbom Thoithoibana Hai Niyom Tumna Exam Pangthok Libra Haina Examination Center Tareta Desam gi Thomi Singna Yengsinba Chalubada Uchiwa High School da duty tawbani haiba Manipur Police ke personal ama exam center asigi manakta laiba boarding facility amadagi miyoi amana pirakpa aranba pambai gi potlam sing maheiroi singda pisinaba honoringaida fabangam ke mahaki mathakta bosem amadi home department na action lokhatuna matik chaba chairak pigedabani haike tungda personal adu mayang Imphal Police ta sinaki hairi thoithoibana makha taraduna Desam gi thomi singa center asida parikha thariba maheiroi kharaga gi mama mapa singa muknaba thokiba asi laibak thibani amadi condemn tawi maheiroi singna aranba pambai sizinaraga mama mapa oiriba singna pukning thogatpa manba machada hu pizabagi thawung asi tawbiganu matau karamna Namthoklaba Paukum Chasing Exam Center Manungda Pusilakibano Haibasi Wahang Ama Oirake Amaromda Ngasidagi Horiba ISSLC examination Asida Sarukiaba Pangkidraba P Namjoklung High School gi maheiroi kuntramathoi amadi Lafupa Tera High School gi maheiroi marigi matangdashu Desam gi maikaidagi wafum kaya thamlakle Uchiwa High School hariba center sina exam thariba maheiroi sing asigi mama pa singna message yamna tawoi da thabakra chaliba thomi singna upangi matamamada khongban singgi chanabi mukhak leramadu chapsana hanjalakgi bium ekoi thenara ki hai tai masida yam noi tabamna home department gi makha leba police personnel ama bingone palabada prem kumar hidrom ko ba komla khongdagi mafam da ma se exam gi duty taraga leibani geta ma phawo yaur kanda parents sing siga manara kanda exam thariba maheiroi sing sida unfairness tawnagi arang pambai ba season gi ngasi simak hangiba question duga sab saba answer mokoi pisan naga onan ba Desam gi thomi sina phawani aduga masigi posina kayana na koi maheiroi sing da sething pi ga gese hoji sin legi mama pa sing na khamam thoya sahi chupa masa sing si wara sura no makanda sel mayam ting kanda school haba mayam thar kanda atro fi sawang fi kanda lai tamon gi mahira ba si mama pa oi sing sina masa sing no to haidana no to hola kanda answer mayam gi tho kana masa sing da hu in bodona no ri dan dar ga di ngasi da gi sahi khara gi matung da di hoji no to ga paitha pass to ri mahiroi sing sina ekoi gi leba singa ko matam da di karamba leba ma karamba khunai mo oi kada ga hse ekoi gi lebiri ba mama pa khudimak aduga oja oi biri ba police personnel oi be khudimak ta lebiri ba khudimak na masi munna khanda birakanda no torkanda isa paitha than bese masi chumni natraga lal hebse isa na decision lobibam thoi hebse Desam gi mai thamjari